ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯡꯗꯨ ꯃꯥꯒꯤ ꯊꯕꯛ ꯁꯨꯅꯔꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯝꯕꯥꯜꯕꯨ ꯀꯧꯔꯗꯨꯅ, "ꯊꯝꯕꯥꯜ, ꯊꯝꯕꯥꯜ!" "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯑꯩ ꯃꯅꯤꯡꯗ ꯋꯥꯏ ꯇꯥꯁꯤꯜꯂꯤꯌꯦ." "ꯑꯣ, ꯐꯔꯦ ꯇꯧꯔꯣ꯫ ꯂꯣꯏꯗꯧꯔꯦ ꯏꯃꯥ." ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯅꯤꯃꯥꯏ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯍꯨꯝꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯃꯥꯒꯤ ꯁꯦꯜ ꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯩꯕꯥꯛ ꯂꯩꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯧꯔꯤꯕꯣ?" "ꯑꯋꯥꯡꯒꯤꯅꯅꯦ ꯁꯈꯤꯒꯤꯗ ꯆꯠꯂꯨ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦꯍꯦ." "ꯀꯩ ꯂꯩꯔꯒꯦ ꯏꯃꯥ?" "ꯐꯤ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯂꯩꯈꯤꯕꯅꯤ, ꯑꯗꯨ ꯂꯧꯕꯒꯤꯅꯤꯅꯦ." "ꯑꯣ, ꯑꯩ ꯆꯠꯂꯨꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥ." "ꯍꯣ, ꯆꯠꯂꯨꯔꯣ." ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯃꯥꯏꯁꯨ ꯄꯥꯠ ꯆꯠꯂꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯕꯦꯍꯥꯏꯕꯤꯅ, "ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯕꯤꯔꯛꯏꯗ." "ꯉꯜꯂꯛꯏ." ꯏꯕꯦꯍꯥꯏꯕꯤ ꯉꯥ ꯂꯧꯈꯠꯄ ꯍꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯗꯨ ꯏꯃꯨꯡꯗꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯕꯥꯕꯥ, ꯉꯥ ꯀꯌꯥꯝ ꯐꯔꯒꯦ?" "ꯏꯆꯥꯇꯣꯝꯕꯤ, ꯌꯥꯝ ꯐꯔꯛꯇꯦꯗ. ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯕꯅꯣ?" "ꯕꯥꯕꯥ, ꯏꯪꯈꯣꯜꯒꯤ ꯍꯋꯥꯏꯁꯦ ꯑꯣꯏꯅ ꯊꯣꯡꯂꯒꯦ." "ꯍꯩ, ꯍꯥꯎꯅ ꯆꯥꯕ ꯌꯥꯅꯕ ꯊꯣꯡꯉꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯃꯥꯏ ꯏꯃꯨꯡ ꯆꯪꯈꯤ꯫ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯃꯥ!" "ꯍꯣꯏ ꯏꯃꯥ." "ꯏꯆꯦ, ꯏꯃꯥꯗꯤ ꯂꯩꯇꯤꯌꯦ, ꯉꯥ ꯂꯧꯈꯠꯄ ꯆꯠꯈ꯭ꯔꯤꯌꯦ." "ꯑꯣ, ꯑꯩ ꯀꯧꯈꯤꯕꯅꯦ, ꯀꯩꯒꯤꯅꯣ ꯍꯪꯒꯦꯅ ꯇꯧꯔꯒ." "ꯏꯅꯦ ꯁꯈꯤꯗꯒꯤ ꯁꯦꯜ ꯂꯧꯕꯒꯤꯅꯦ, ꯏꯆꯦ ꯌꯥꯏꯃ ꯆꯠꯈ꯭ꯔꯕꯅꯤ." ꯐꯔꯦ." ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯐꯤ ꯀꯟꯅ ꯁꯥꯔꯤꯉꯩ ꯃꯅꯥꯎꯅꯨꯄꯤ ꯂꯩꯕꯥꯛꯂꯩ ꯆꯪꯂꯛꯏ꯫ "ꯏꯆꯦ, ꯁꯤꯕ ꯇꯥꯔꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯁꯤ ꯐꯤ ꯁꯥꯕꯗ." "ꯀꯩꯒꯤ ꯁꯤꯗꯣꯏꯅꯣ? ꯁꯤꯅ ꯑꯩꯈꯣই ꯍꯌꯦꯡ ꯅꯨꯡꯉꯥꯏꯗꯣꯏꯅꯦ." ꯂꯤꯛꯂꯥꯅ, "ꯐꯤ ꯁꯥꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯅꯦ." ꯃꯅꯥꯎꯒꯤ ꯋꯥꯁꯤꯗ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯑꯉꯥꯡ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯍꯜ ꯂꯃꯟꯒ ꯁꯥꯔꯗꯅ." "ꯁꯤ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ?" ꯊꯝꯕꯥꯜꯅ, "ꯍꯣ, ꯀꯥꯏꯗꯦ." ꯂꯤꯛꯂꯥꯅ, "ꯏꯆꯦꯍꯜ, ꯑꯩꯈꯣꯏꯁꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤꯕ." "ꯀꯩ ꯇꯧꯔꯨꯁꯦ ꯍꯥꯏꯅꯣꯅꯦ?" "ꯐꯨꯔꯤꯠ ꯑꯃꯠꯇꯁꯨ ꯂꯩꯕꯤꯌꯣꯕ." ꯂꯩꯕꯥꯛꯂꯩꯅ, "ꯀꯨꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯐꯨꯔꯤꯠ ꯂꯩꯈꯤꯕꯗꯣ? ꯕꯦꯝꯃ, ꯆꯪꯉꯣ ꯏꯃꯨꯡꯗ, ꯅꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ." "ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯏꯆꯦꯍꯜꯗ ꯍꯥꯏꯖꯕ." "ꯏꯆꯦꯍꯜꯗ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ." ꯊꯝꯕꯥꯜꯅ, "ꯍꯧꯔꯛꯑꯕ꯭ꯔꯥ ꯅꯕꯥꯅꯤꯒꯤ ꯍꯧꯅꯕꯤ ꯎꯅꯕ ꯌꯥꯗꯕꯤꯁꯦ?" ꯃꯥꯡꯒꯣꯜꯗ ꯗꯨꯛ ꯁꯥꯔꯤꯕ ꯏꯕꯦꯍꯥꯏꯕꯤ ꯃꯆꯥꯁꯤꯡꯅ ꯍꯥꯏꯅꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯏꯃ, ꯑꯇꯣꯝꯕꯤ, ꯅꯕꯥꯅꯤꯁꯤ ꯍꯨꯏ ꯍꯧꯗꯣꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ." ꯂꯤꯛꯂꯥꯅ, "ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯁꯤꯗ ꯁꯨꯝ ꯍꯥꯏꯖ ꯂꯩꯔꯕꯅꯤ." "ꯊꯤꯗ, ꯃꯁꯤꯗꯤ..." ꯅꯥꯀꯟ ꯑꯃꯗꯅꯤ ꯂꯥꯏꯕꯤ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯅꯨꯄꯥꯒꯤ ꯊꯕꯛ ꯅꯨꯄꯤꯒꯤ ꯊꯕꯛꯅ ꯈꯥꯏꯗꯣꯛꯇꯦ, ꯑꯉꯝꯕ ꯁꯨꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ, ꯅꯪꯁꯨ ꯑꯩꯒꯤ ꯐꯤꯁꯦ ꯈꯔꯁꯨ ꯁꯨꯕꯗꯤ ꯌꯥꯕꯅꯤ. ꯅꯪ ꯑꯃ ꯏꯕꯦꯝꯃ ꯀꯦꯗꯧꯕꯤꯗ ꯇꯧꯔꯒ ꯂꯩ." ꯂꯥꯏꯕꯤꯅ, "ꯑꯩꯅ ꯀꯦꯔꯤꯕ ꯐꯖꯔꯤꯕꯁꯦ ꯅꯃꯥꯏꯅꯤ ꯏꯕꯨꯡꯉꯣ, ꯅꯃꯥꯏ." "ꯑꯗꯨ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯏꯕꯦꯝꯃ." "ꯌꯥꯔꯤꯁꯦ, ꯀꯔꯤꯅꯣ ꯈꯪꯗꯦ, ꯄꯉꯥꯡꯗ ꯍꯦꯛ ꯉꯥꯡꯂꯗꯅ." ꯍꯣꯏ." ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯤꯃꯥꯏ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯅꯕ ꯀꯟꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯤꯛꯂꯥꯅ, "ꯕꯥꯕꯥ, ꯁꯦꯜ ꯌꯥꯝ ꯄꯨꯔꯛꯎꯀꯣ." ꯄꯨꯔꯛꯇꯣꯏꯅꯤ. ꯏꯆꯥꯒꯤ ꯉꯥꯃꯣꯛꯁꯨ ꯂꯩꯔꯛꯇꯣꯏꯅꯤ." ꯏꯕꯦꯍꯥꯏꯕꯤ ꯃꯄꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ, "ꯂꯩꯗꯧꯔꯤꯕꯗꯣ ꯂꯪꯐꯩꯅꯤ, ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ." "ꯍꯣꯏ. ꯅꯆꯥꯁꯤꯡꯁꯤꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ. ꯆꯥꯁꯥ, ꯅꯣꯏꯁꯨ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯂꯩꯊꯣꯛꯀꯅꯨ." ꯊꯝꯕꯥꯜꯅ, "ꯍꯣꯏ ꯕꯥꯕꯥ, ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯠꯂꯣꯏꯗ." "ꯐꯔꯦ, ꯏꯄꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯂꯥꯏꯕꯤ ꯍꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯤꯃꯥꯏ ꯂꯥꯏꯕꯤꯕꯨ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫
Nimai tabak suminariba mamanaba amada onchinduna. Itaw, masigi ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. Mamanaba amana. Itaw, ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ. Nimai wangangda nokphetau tunele. Itaw, ꯏꯇꯥꯎꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩ ꯌꯥꯅꯕ ꯍꯥꯏꯕꯤꯒꯦ. ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯗꯅ ꯅꯆꯥꯅꯨꯄꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ. ꯅꯨꯄꯤ ꯑꯃ ꯊꯤꯔꯣꯗꯅ ꯍꯥꯏꯕ. ꯏꯇꯥꯎꯅ ꯌꯥꯖꯗꯕꯅꯤ. Makhoi anina sanariba waridu taraduna ahal amana hairi. Hey, noi anine sanariba waridu oiroiko. Migisu macha mawa haiba ama leiribani. Adugisu mathakta Nimai. Nangidi nachasingdu mayum makai panbasu yarabanine. Wakhal lang phang taunuko. Thabak chatminariba ikoi loina chopminabado nayambadi pamdeko. Dadakidi ichanupa leibanina. ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯃꯥꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ ꯇꯧꯔꯤꯅꯤ. ꯏꯇꯥꯎꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯍꯌꯦꯡꯒꯤꯁꯨ ꯈꯟꯗ ꯌꯥꯗꯦꯅꯦ ꯇꯥꯗ. Ahal adusu makhoi anida haibada karisu kanararoi khalladuna. Hoi, noina fanidu tawro. Numit asidagi laibigi potphamda toina Nimai amadi mamanabadu laklammi. Waram pumnamak laibida tamli. Irang pambi laibisu yari. Asumna laibi amadi Nimai nungsinaba haibada oirakli. Nimai sumayumda hangane haiba khangdri. Mana phanglakpa sel makhai laibida loina sinari. Laibina Nimai hayeng icheduna ibanigi marisya khangla adi sauroidro. Kaigi saudoinoda. Nangidamak ai leirisidi. Aidi nangini pakhalise. Kaigi pakhaliba. Noi nupana khanglaga phubiromgadrashini. Mabudi aina haikradi loireda. Asumna makhoi anigi marisi tapna laikai mina khanglai. Nongmagi numitni Tomba inkhol tawtuna leiringai yum thangnabagi matai malembina uraduna hairi. Tomba inaudi onthongna thabak pharida. Nate nangbu chaka thonglabro. Chakpudi loire daidayma. Kai legi daima na lakpabo. Laibidi udi mabu leitro. Leiti daima kaithel da thokri. Tomba nangbu nangi nupise kharase naunia. Mina kai nu yam ngangnarabaniko. Kaidoragi daima. Aikhoi swaida thabak subagi leiriba nupasing sidagi nupa amaga khangnaina hainaine. Tomba nokladuna. Itaimasu onthokpa. Laibina dugumba tawromoi daima. Tomba nungse chittana unalingba haunadeko. Mina hainaribasi karigomba amadi leirabani. Mana khara keba pambasida mina pangangangnariba oiramni daima. Aduboba kharasino. Hayeng fattanunda thogladi aikhoi loina chopminaniko. Hoi daima. Tomba mabukningda matomda khalli. Itaimana hairisibu asingba oiridrani. Phari mabu sinaraga asingba amadi khangdoklage. Asumna numit asidagi Tomba namagi nupibu senaba haurakpadagi asingba pumnamak khangli. Tomba yam sauna hairaklammi. Nang irang tawba yam pambra ha? Aina kai tawrage aduk sawiribadubo. Nimai haise kanano? Sida thabak subagi leiriba Nimai ro haibiribadubo. Kayadu usitrino. Karino asi haibabu usita haibiribadubo. Warido ailigi nangna lana khanba ama leiri. Kari wari nakhoi ni khangnari sinatro. Chathoda wakhaldo phamankri asum tawbani. Nimai gi aiga sakmanaba machal ama leirami haigi. Machaldo ana layong khangdana leikhidra mali. Aduna Nimai na aisi machal gum loinabibani lana khanbino. Adugi oire nungaiteni. Hanura kanchida aibu hojikpo irang tawkhidro. Hoise phari. Nakal amadasu Nimai gi imungdadi Nimai na sel amata piraktabada awaba oinari. Ibe haibisu pasakan ningamdabana mabu layengnaba machasingna Nimai laklaga pige haiduna mingondagi sel yamna lawsilami. Thambalna aikhoi pabadubu kaidobu yaure chano yumdaga halakhidre. Laibak leina icha pabala aga pigena mingondagi lawriba selse phanadi yamiko. Hanadi ichil inauna saba phis itana lempana sizinarambani. Aduba hojikti yaima kapkanu. Imana naba pharaise aikhoi laiba phabani. Ichil inau kanna sel talaga loiredana.
ꯂꯤꯛꯂꯥ ꯇꯞꯅ ꯃꯆꯦ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯉꯔꯥꯡ ꯑꯩ ꯃꯪꯗꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯍꯜꯂꯛꯑꯦꯅ ꯇꯧꯔꯝꯃꯤꯉꯣ ꯑꯗꯨꯗ ꯑꯩꯅ ꯀꯞꯂꯝꯕꯁꯤꯗꯤ ꯊꯝꯕꯥꯜꯅ ꯃꯀꯨ ꯃꯪꯅꯤꯗ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯏꯆꯦ ꯑꯩ ꯃꯪꯁꯤ ꯌꯥꯝ ꯆꯨꯡꯒꯟꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯂꯩꯕꯥꯛ ꯂꯩꯅ ꯆꯠꯊꯣꯛꯑꯥꯗ ꯃꯤꯅ ꯁꯦꯜ ꯊꯣꯔꯛꯄꯒꯤ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯑꯣꯏꯗ ꯄꯥꯗ ꯑꯁ꯭ꯋꯥꯏꯗ ꯉꯥꯡꯂꯨꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯕꯦꯍꯥꯏꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯏꯃꯥ ꯂꯥꯛꯑꯦ ꯏꯕꯦꯍꯥꯏꯕꯤꯅ ꯅꯣꯏꯕꯨ ꯋꯥꯔꯤꯗ ꯁꯥꯟꯅꯗꯅ ꯂꯩꯔꯕ꯭ꯔꯣ ꯅꯣꯏ ꯄꯥꯕꯁꯨ ꯍꯜꯂꯛꯑꯗꯧꯕ ꯃꯥꯜꯂꯤ ꯃꯥꯒ ꯆꯠꯃꯤꯟꯅꯈꯤꯕ ꯕꯣꯔꯖꯥ ꯍꯣꯏꯁꯨ ꯉꯁꯤ ꯍꯜꯂꯛꯍꯧꯔꯤ ꯃꯥꯅ ꯍꯥꯏꯕꯗ ꯅꯣꯏ ꯄꯥꯕꯁꯨ ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯏꯅꯦ ꯂꯤꯛꯂꯥꯅ ꯐꯔꯦꯗ ꯄꯥꯕꯅ ꯉꯥꯃꯨꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯛꯑꯅꯤ ꯏꯕꯦꯍꯥꯏꯕꯤꯅ ꯍꯣꯏ 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 ꯆꯠꯂꯨ ꯆꯠꯂꯨ ꯅꯪꯅ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯅꯆꯦ ꯑꯅꯤꯁꯤ ꯉꯥꯏꯗꯅ ꯂꯩꯒꯅꯨ ꯅꯆꯦ ꯑꯅꯤꯅ ꯀꯟꯅ ꯐꯤ ꯁꯥꯍꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯤꯃꯥꯏꯗꯨ ꯂꯥꯏꯕꯤꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯆꯥꯁꯥ ꯏꯄꯥ ꯍꯜꯂꯛꯏ ꯅꯤꯃꯥꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯅꯨꯄꯤ ꯑꯃ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯅ ꯄꯥꯄꯥ ꯃꯥꯗꯤ ꯀꯅꯥꯅꯣ ꯅꯤꯃꯥꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯀꯅꯥꯅꯣ ꯃꯁꯦ ꯀꯩꯗꯧꯕꯒꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯏꯅꯣ ꯅꯤꯃꯥꯏ ꯇꯞꯅ ꯏꯕꯦꯍꯥꯏꯕꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯁꯤ ꯃꯄꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯂꯤꯛꯂꯥ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯨꯔꯥ ꯃꯄꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯃꯨꯔꯤ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡ ꯌꯥꯝ ꯁꯥꯎꯅ ꯅꯤꯃꯥꯏꯒꯤꯗ ꯂꯥꯛꯂꯤ ꯏꯕꯦꯍꯥꯏꯕꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯈꯩ ꯂꯣꯟꯅꯕꯤꯒ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯌꯨꯝꯗ ꯅꯇꯨꯅ ꯆꯥꯛ ꯀꯔꯝ ꯂꯩꯔꯝꯒꯅꯤꯁꯨ ꯈꯟꯗꯕ ꯅꯨꯡꯉꯥꯏꯔꯣ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕ ꯁꯥꯎꯅ ꯑꯩ ꯅꯪꯗꯤ ꯁꯥꯒꯩ ꯆꯦꯟꯊꯅꯕ ꯄꯣꯛꯄ ꯃꯆꯥꯅꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇ ꯅꯨꯄꯤ ꯂꯣꯟꯕꯁꯤ ꯀꯔꯤꯁꯨ ꯈꯪꯂꯛꯇꯦ ꯆꯠꯂꯣ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯨꯡꯁꯦ ꯃꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯅꯤꯃꯥꯏ ꯁꯥꯎꯅ ꯇꯥꯆꯧꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯩꯅꯣ ꯌꯨꯝꯁꯦ ꯑꯩꯒꯤ ꯁꯤꯗ ꯇꯥꯆꯧꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯅꯤꯃꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯠ ꯍꯥꯏꯔꯛꯏ ꯇꯌꯥꯏ ꯅꯪ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤ ꯄꯨꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯤꯗꯤ ꯏꯇꯩꯃꯒ ꯑꯉꯥꯡꯁꯤꯡꯒ ꯂꯩꯖꯔꯁꯅꯨ ꯑꯗꯨꯒ ꯊꯥꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯦꯜ ꯈꯔꯗꯤ ꯅꯪ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯏꯃꯨꯡꯁꯤꯅ ꯁꯦꯜ ꯀꯌꯥꯝ ꯄꯨꯊꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗꯦ ꯏꯅꯥꯎꯅꯨꯄꯤꯁꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯂꯛꯏꯕꯅꯤꯅꯦ ꯅꯤꯃꯥꯏꯒꯤ ꯃꯇꯩꯃꯅ ꯂꯥꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯨꯔꯒꯦꯅ ꯂꯥꯛꯏꯕ ꯅꯪꯕꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯃꯤꯅꯁꯨ ꯅꯪꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯕꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯣꯏꯒꯨꯝꯕ ꯈꯔꯁꯤꯅ ꯅꯨꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯄꯨꯂꯞ ꯆꯦꯟꯊꯔꯕꯅꯤꯅꯦ ꯅꯤꯃꯥꯏ ꯁꯥꯎꯅ ꯌꯥꯔꯦ ꯏꯇꯩꯃ ꯐꯔꯦ ꯃꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯃꯨꯛ ꯆꯨꯔꯨꯡꯅꯅꯤ ꯊꯥꯒꯤ ꯁꯦꯜ ꯄꯤꯔꯛꯄꯗꯨꯁꯨ ꯌꯥꯅꯗꯨꯅ ꯅꯤꯃꯥꯏꯗꯨ ꯂꯥꯏꯕꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯆꯥꯁꯥ ꯀꯩꯁꯨ ꯈꯜꯂꯨ ꯅꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ ꯏꯆꯥꯁꯤꯗꯤ ꯅꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ ꯊꯝꯕꯥꯜ ꯇꯞꯅ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯒꯤꯅꯤ ꯂꯤꯛꯂꯥꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯃꯪꯁꯦ ꯌꯥꯝ ꯆꯨꯝꯕꯅꯦꯅ ꯂꯩꯕꯥꯛ ꯂꯩꯅ ꯍꯣ ꯆꯨꯝꯃꯤ ꯅꯆꯤꯟꯗ ꯂꯥꯏ ꯇꯣꯡꯉꯤ ꯏꯕꯦꯝꯃ ꯑꯁꯣꯝꯗꯁꯨ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯦꯟꯈꯤꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯕꯦꯍꯥꯏꯕꯤ ꯁꯦꯜ ꯂꯧꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯅꯤꯄꯥ ꯁꯦꯜꯗꯣ ꯄꯤꯔꯛꯎ ꯑꯩ ꯀꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯩꯅꯗꯦ ꯅꯤꯃꯥꯏꯅ ꯅꯣꯏꯒꯤ ꯁꯦꯜꯒ ꯑꯩꯉꯣꯟꯗꯒ ꯇꯣꯟꯕ꯭ꯔꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯅꯤꯕ ꯂꯥꯛꯏꯁꯤ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯕꯨ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯂꯧ ꯇꯥꯅꯤꯡꯗꯦ ꯑꯃꯠꯇ ꯑꯩꯁꯨ ꯊꯕꯛ ꯁꯨꯔꯒ ꯌꯨꯝꯁꯤ ꯄꯨꯔꯤꯕꯅꯤ ꯑꯩꯁꯤꯕꯨ ꯅꯣꯏꯅ ꯀꯩꯅꯦꯅ ꯈꯜꯂꯒꯦ ꯅꯨꯄꯤꯁꯤ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯋꯥꯈꯜ ꯈꯜꯍꯧꯕ ꯀꯩꯗꯧꯒꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯉꯝꯂꯅꯤꯅ ꯄꯨꯔꯛꯑꯕꯅꯤꯅ ꯀꯗꯥꯏ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯂꯥꯏꯕꯤꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯃꯛꯁꯤꯗ ꯄꯤꯌꯣꯌꯦ ꯇꯥꯖꯅꯤꯡꯗꯕꯅ ꯍꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯋꯥꯔꯤꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯅꯗꯤ ꯀꯔꯝꯅ ꯃꯤꯒꯤ ꯃꯆꯥꯗꯤ ꯅꯨꯡꯁꯤꯗꯧꯔꯤ ꯅꯤꯃꯥꯏꯅ ꯁꯦꯜꯁꯦ ꯄꯨꯔꯒ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯎꯠꯂꯅꯨ ꯏꯕꯦꯍꯥꯏꯕꯤ
ꯁꯦꯜꯗꯣ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯝꯕꯥꯅ ꯏꯃꯥ ꯄꯥꯕꯅ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯕꯣ? ꯏꯕꯦꯍꯥꯏꯕꯤ ꯀꯞꯂꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯂꯒ ꯍꯜꯂꯛꯏꯁꯦ? ꯀꯩ ꯍꯥꯏꯔꯛꯀꯦ? ꯏꯆꯥꯁꯥ, ꯏꯃꯥꯁꯤ ꯁꯛꯅꯤꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦꯍꯦ꯫ ꯉꯁꯤꯗꯒꯤ ꯅꯄꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒꯨꯝꯁꯤ ꯏꯆꯥꯁꯥ꯫ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯌꯨꯝꯁꯤ ꯄꯨꯔꯁꯤ꯫ ꯂꯩꯕꯥꯛ ꯂꯩ ꯌꯥꯏꯃꯒ ꯑꯣꯏꯕꯒ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯔꯛꯏ꯫ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯣꯏꯅꯣ? ꯃꯊꯪꯗꯒꯤ ꯑꯩ ꯆꯠꯀꯦ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯑꯇꯣꯝꯕꯤ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯌꯥꯏꯃ, ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ꯫ ꯇꯣꯛꯑꯁꯤ, ꯂꯧꯔꯨꯔꯅꯨ꯫ ꯌꯥꯔꯣꯏ, ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯩ ꯆꯠꯀꯅꯤ ꯃꯊꯪꯗꯒꯤ꯫ ꯃꯥ ꯋꯥꯒꯦꯔ ꯅꯨꯡꯉꯥꯏꯒꯦꯔ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯊꯝꯕꯥꯅ ꯌꯥꯔꯦꯍꯦ, ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯁꯤ꯫ ꯃꯥꯗꯤ ꯅꯥꯔꯛ ꯌꯦꯛꯂꯛꯑꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯈꯜꯂꯤꯁꯤ꯫ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯦꯗꯨ ꯌꯦꯡꯉꯁꯤ꯫ ꯏꯕꯦꯍꯥꯏꯕꯤ ꯀꯞꯂꯗꯨꯅ ꯏꯆꯥ ꯄꯤꯕ ꯑꯃꯠꯇ ꯌꯥꯎꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤꯗꯀꯣ꯫ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯥ ꯀꯔꯤꯒꯤ ꯅꯆꯥ ꯄꯤꯕꯥꯅꯣꯗ? ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯕꯨ ꯃꯤ ꯅꯠꯇ꯭ꯔꯕꯣ? ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯟꯊꯔꯛꯀꯅꯨ꯫ ꯄꯥꯕꯒꯤꯗꯃꯛꯁꯨ ꯀꯞꯂꯨꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦꯅ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯏꯄꯥ ꯑꯣꯏꯔꯁꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯦꯗ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯤꯛꯂꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯌꯥꯏꯃꯁꯦ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯁꯥꯊꯤꯅꯤꯍꯦ꯫ ꯏꯕꯦꯝꯃ, ꯅꯨꯄꯤꯅꯦꯅ ꯀꯦꯊꯥ ꯅꯧꯊꯁꯤꯟꯅꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ꯫ ꯍꯣꯏ ꯃꯥ, ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯨ꯫ ꯍꯌꯦꯡꯅꯦ ꯅꯌꯥ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯗꯣꯏꯅꯤ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯌꯥꯝꯕ ꯏꯃꯨꯡꯗꯒꯤꯅꯦ ꯅꯆꯥꯅ ꯈꯪꯅꯔꯤꯁꯦ꯫ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯁꯤꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯁꯤꯅꯤ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤ꯫ ꯆꯥꯁꯥ, ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯥꯗꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯕꯤ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯨ ꯆꯤꯡꯊꯣꯛ ꯆꯤꯡꯊꯣꯛꯇꯅ ꯏꯜꯂꯤ꯫ ꯅꯤꯃꯥꯏ ꯅꯣꯛꯂꯗꯨꯅ ꯀꯔꯤ ꯊꯤꯔꯤꯅꯣ ꯇꯧꯔꯤꯗꯨꯃꯣ? ꯐꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯦꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯁꯤꯕꯨ ꯐꯖꯗ꯭ꯔꯕꯣ ꯍꯥꯏꯕ? ꯐꯖꯩ, ꯅꯪꯅꯕꯨ ꯇꯧꯔꯗꯤ ꯏꯐꯗ ꯐꯖꯩ꯫ ꯀꯗꯥꯏ, ꯑꯗꯨꯗꯤ ꯁꯦꯜ ꯈꯔ ꯄꯤꯌꯨ꯫ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ? ꯑꯩꯅ ꯄꯥꯝꯕ ꯐꯅꯦꯛ ꯃꯆꯨ ꯑꯃ ꯉꯔꯥꯡ ꯀꯩꯊꯦꯜꯗ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯣꯟꯅ ꯂꯩꯔꯣ, ꯉꯔꯥꯡꯗꯁꯨ ꯂꯩꯔꯨꯕꯗꯁꯨ ꯉꯥꯏꯔꯤ꯫ ꯍꯧꯔꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯍꯩꯃꯥ, ꯃꯁꯤꯒꯤꯕꯨ ꯀꯞꯇꯅꯁꯨ ꯇꯧꯏꯅꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯐꯖꯈ꯭ꯔꯕ ꯅꯁꯛꯁꯦ ꯂꯣꯏꯅ ꯊꯤꯖꯤꯜꯂꯤ꯫ ꯁꯤ ꯅꯪꯅ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯂꯩꯕꯥꯛ ꯂꯩꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ꯫ ꯄꯥꯕꯥ! ꯍꯣ ꯄꯥꯕꯥ! ꯂꯣꯏꯅ ꯁꯤꯔ ꯆꯥꯂꯣ, ꯑꯝꯇ ꯈꯨꯝꯗꯦ ꯃꯤ꯫ ꯅꯤꯃꯥꯏ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯀꯅꯥꯅꯣ? ꯂꯩꯕꯥꯛ ꯂꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏ? ꯑꯦ, ꯌꯥꯏꯃ, ꯅꯪ ꯑꯣꯏꯔꯦ꯫ ꯀꯩꯗꯧꯔꯒꯦ? ꯁꯦꯜ ꯄꯨꯈ꯭ꯔꯒꯦ ꯄꯤꯔꯣ꯫ ꯅꯣꯏꯁꯦ ꯀꯃꯥꯏꯅ ꯍꯩꯅꯅꯤ? ꯑꯩꯁꯦ ꯂꯩꯇꯦ꯫ ꯂꯥꯏꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯣꯏꯁꯤꯕꯨ ꯃꯥꯏꯒ ꯑꯃꯠꯇ ꯄꯥꯟꯗ꯭ꯔꯕ꯭ꯔꯣ? ꯅꯠꯇꯦ, ꯁꯦꯜꯁꯤꯕꯨ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯄꯥꯟꯕ꯭ꯔꯣ? ꯂꯩꯕꯥꯛ ꯂꯩ ꯅꯣꯛꯂꯗꯨꯅ ꯍꯥꯏꯌꯣ, ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯄꯥꯟꯗ꯭ꯔꯕꯕ? ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯄꯥꯟꯕ꯭ꯔꯣ? ꯃꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯤꯗ ꯂꯩꯅꯤꯗꯣꯟꯅ ꯂꯩꯔꯤꯕ ꯅꯪꯕꯨ ꯁawꯨꯟ ꯇꯣꯠꯂꯤꯅꯦ ꯅꯃꯥꯏꯗꯣ꯫ ꯍꯦ ꯑꯉꯥꯡ, ꯂꯩꯁꯥꯕꯤꯅ ꯑꯗꯨꯛ ꯅꯆꯤꯟ ꯀꯟꯕ꯭ꯔꯣ? ꯅꯃꯥꯗꯣꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯣ? ꯍꯦ ꯑꯇꯣꯝꯕꯤ, ꯑꯩꯉꯣꯟꯗꯗꯤ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯒꯦꯅ ꯈꯜꯂꯛꯀꯅꯨ꯫ ꯅꯤꯃꯥꯏ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏ꯫ ꯍꯩ, ꯆꯠꯈ꯭ꯔ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯁꯥꯎꯔꯤ꯫ ꯃꯄꯥꯅꯤ ꯍꯥꯏꯕꯒ ꯈꯪꯗ꯭ꯔꯦ ꯃꯥꯁꯨ ꯃꯈꯨꯠ ꯍꯟꯗꯨꯅ ꯃꯄꯥꯕꯨ ꯐꯨꯊꯔꯛꯏ꯫ ꯁꯦꯜ ꯂꯧꯕꯅꯤ ꯂꯥꯛꯏꯁꯦ, ꯊꯨꯅ ꯄꯤꯔꯣ꯫ ꯅꯁꯛꯁꯤꯡꯗꯣ ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯅꯤꯃꯥꯏ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯕꯤ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯍꯩꯃꯥ ꯍꯩꯃꯥ, ꯀꯌꯥꯗ ꯉꯝꯃꯤꯕ ꯂꯩꯁꯥꯕꯤꯅꯣꯅꯦꯍꯦ? ꯃꯄꯥꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ? ꯍꯦ, ꯅꯪ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯕꯥꯛ ꯂꯩ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯂꯥꯏꯕꯤꯒꯤ ꯃꯆꯤꯟꯗꯨꯗ ꯈꯨꯕꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯍꯣꯏ ꯃꯁꯤꯔꯦ! ꯍꯦ ꯑꯐꯥꯎꯕꯤ! ꯀꯟꯈꯣꯗꯅ ꯅꯆꯤꯟꯗꯣ ꯀꯟꯈꯣꯕ꯫ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯃꯖꯥꯏꯕꯦꯝꯃ ꯁꯥꯗꯅ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯀꯦꯊꯗꯅ ꯂꯩꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯉꯁꯤꯁꯨ ꯂꯦꯜꯂꯤꯕ꯫ ꯅꯤꯃꯥꯏ ꯍꯧꯒꯠꯂꯛꯇꯨꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯉꯝꯕ ꯅꯪꯕꯨ ꯆꯠꯈ꯭ꯔ ꯆꯠꯂꯣ꯫ ꯅꯔꯝ ꯆꯠꯇꯨꯅ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯏꯄꯥꯅꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯤꯃꯗꯤ ꯈꯪꯉꯨ, ꯁꯥ ꯉꯥ ꯐꯥꯎꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯅꯤ꯫
ꯀꯗꯥꯏ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯅꯤꯃꯥꯏ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯗ ꯄꯤꯔꯛꯏ ꯉꯁꯥꯏꯅ ꯒꯣꯛ ꯄꯤꯔꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯂꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯕꯥꯛꯂꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯥꯏꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯅꯌꯨꯝ ꯏꯪꯈꯣꯜ ꯀꯔꯤ ꯀꯔꯥ ꯃꯣꯏꯅ ꯂꯣꯏꯅꯁꯨ ꯂꯧꯍꯧꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤꯁꯨ ꯁꯦꯜ ꯑꯃꯨꯛ ꯂꯧꯔꯤꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯕ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯦ ꯃꯁꯤꯃꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧ ꯃꯄꯥꯡꯒꯜꯁꯨ ꯀꯟꯕꯅꯤ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯁꯦ ꯀꯥꯏꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯕꯨ ꯄꯨꯔꯛꯏꯕꯅꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯣ ꯃꯃꯥ ꯑꯩꯅ ꯅꯣꯡꯃꯇ ꯎꯅꯈ꯭ꯔꯕꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ꯭ꯔꯣ ꯃꯥꯗꯤ ꯊꯕꯛ ꯑꯀꯟꯕ ꯑꯃꯗ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯁꯥ ꯌꯥꯝ ꯁꯣꯟꯕꯅꯤ ꯌꯥꯔꯦ ꯅꯪ ꯃꯣꯏꯒ ꯂꯩꯒꯦꯁꯨ ꯂꯩꯈ꯭ꯔꯣ ꯅꯪꯁꯨꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯅꯕ ꯌꯥꯗꯦ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯏ ꯌꯥꯖꯔꯤ ꯂꯩꯕꯥꯛ ꯂꯩ ꯅꯣꯛ ꯅꯣꯛꯇꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯂꯤꯛꯂꯥꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯏꯃ ꯀꯩꯅꯣ ꯅꯪꯗꯤ ꯁꯦꯜ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯍꯜꯂꯛꯏꯗꯤ ꯏꯃꯥꯅ ꯀꯞꯇꯅ ꯍꯜꯂꯛꯏ ꯅꯣꯏ ꯃꯑꯣꯡꯁꯤꯗꯤ ꯀꯣꯛꯀ ꯉꯥꯎꯏꯗ ꯑꯇꯣꯝꯕꯤꯒ ꯂꯣꯏꯅ ꯐꯨꯗꯔꯝꯃꯕꯅꯤ ꯏꯕꯦ ꯍꯥꯏꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯌꯥꯏꯃ ꯅꯄꯥꯒ ꯐꯨꯔꯝꯃꯤꯔꯣ ꯏꯄꯥ ꯍꯥꯏꯕ ꯂꯩꯇꯦꯗ ꯏꯃꯥ ꯃꯤꯔꯣꯜ ꯇꯥꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯗꯤ ꯂꯣꯏꯅ ꯐꯨꯕ ꯇꯥꯕꯅꯤ ꯍꯔꯤ ꯃꯤꯅ ꯃꯆꯥ ꯋꯥꯔꯛꯇ ꯍꯥꯏꯅꯔꯝꯕ ꯇꯥꯔꯦꯅꯦ ꯑꯩꯕꯣ ꯑꯇꯣꯝꯕꯤꯒꯤ ꯃꯆꯤꯟꯒꯗꯣ ꯊꯨꯒꯥꯏꯔꯝꯃꯕꯅꯤ ꯁꯛꯇꯥꯗꯨ ꯌꯥꯝ ꯐꯨꯅꯤꯡ ꯁꯛꯇꯥ ꯇꯥꯏꯌꯦꯅ ꯉꯁꯤꯗꯤ ꯄꯦꯟꯅ ꯐꯨꯔꯝꯃꯤ ꯌꯥꯏꯃ ꯅꯪ ꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣꯅꯦ ꯑꯩꯕꯣ ꯏꯃꯥ ꯃꯤꯅ ꯇꯧꯔꯤꯈꯩ ꯏꯌꯥ ꯌꯥꯕꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯃꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯋꯥꯁꯨ ꯂꯧꯗꯦ ꯑꯩꯅ ꯊꯝꯕꯥꯜ ꯇꯞꯅ ꯁꯦꯜꯕꯨ ꯄꯤꯔꯛꯄ꯭ꯔꯣ ꯏꯃꯥꯕꯣꯛ ꯃꯦꯝꯊꯣꯏꯗꯣ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤꯅꯦ ꯄꯤꯔꯛꯏ ꯁꯦꯜꯁꯤꯒ ꯄꯤꯔꯛꯇ꯭ꯔꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩ ꯈꯨꯠꯇ ꯁꯤꯔꯦꯗꯅ ꯁꯦ ꯏꯃꯥ ꯁꯦꯜꯁꯦ ꯁꯨꯔꯕ ꯌꯦꯡꯉꯣ ꯏꯕꯦ ꯍꯥꯏꯕꯤ ꯁꯦꯜꯗꯣ ꯃꯁꯤꯡ ꯊꯤꯔꯗꯨꯅ ꯁꯨꯔꯤ ꯌꯦꯡꯉꯣꯏ ꯌꯥꯏꯃ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯇꯧꯒꯅꯨꯀꯣ ꯋꯥꯒꯤ ꯋꯥ ꯑꯗꯨꯝ ꯍꯥꯏꯅꯧꯀꯣ ꯂꯩꯕꯥꯛ ꯂꯩꯅ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗꯗꯤ ꯐꯨꯗꯦꯅꯦ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯂꯨꯕꯗꯅ ꯏꯃꯥꯏꯁꯤꯗ ꯈꯨꯕꯥꯛꯅꯒ ꯊꯥꯗꯅ ꯑꯗꯨꯗꯕꯨ ꯑꯩꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯒꯗ꯭ꯔꯣ ꯋꯥꯈꯜ ꯈꯔ ꯇꯥꯔꯝꯃꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯀꯞꯂ ꯍꯜꯂꯛꯈꯤꯕꯒꯤ ꯃꯔꯝ ꯅꯆꯥ ꯈꯪꯉꯤ ꯏꯃꯥ ꯌꯥꯏꯃ ꯌꯥꯔꯦ ꯇꯣ ꯅꯆꯦꯒ ꯆꯠꯃꯤꯟꯅꯔꯒ ꯅꯃꯥꯕꯣꯛ ꯃꯦꯝꯊꯣꯏꯒꯤ ꯁꯦꯜꯁꯦ ꯑꯃꯨꯛꯇ ꯄꯤꯊꯣꯛꯂꯨꯁꯣ ꯍꯣꯏ ꯏꯃꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏꯕꯤꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯕꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯆꯦꯕꯨ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯐꯤ ꯊꯥꯕ ꯂꯥꯛꯑꯝꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯇꯣꯝꯕꯒꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯔꯣ ꯇꯥꯗꯤꯌꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤꯟꯕꯤꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯔꯥ ꯆꯦꯠꯄ ꯌꯨꯝꯕꯥꯜ ꯑꯣꯏꯈ꯭ꯔꯦ ꯅꯆꯥꯁꯤꯡꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯒꯦ ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤꯌꯦ ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯏ ꯅꯥꯎꯁꯤꯗꯤ ꯐꯔꯦ ꯑꯩꯁꯨ ꯄꯣꯠ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯂꯥꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯃꯃꯥ ꯑꯩꯕꯨ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯨꯏꯔꯦꯗ ꯏꯆꯥꯁꯤꯡꯗꯨ ꯎꯗꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯀꯩꯅꯦꯅ ꯈꯜꯂꯝꯒꯅꯤ ꯂꯥꯏꯕꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯇꯣꯝꯕꯅ ꯆꯊꯣꯏꯕ ꯏꯆꯥꯒꯤꯕꯨ ꯀꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯏꯕꯤ ꯌꯦꯡꯊꯣꯔꯛꯏ ꯎꯔꯤ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯄꯝꯂꯤꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯃꯈꯨꯠ ꯆꯝꯗꯨꯅ ꯍꯔꯥꯎ ꯂꯥꯛꯂꯤꯕꯗꯨ ꯂꯥꯏꯕꯤꯅ ꯎꯖꯕꯅꯤ ꯃꯈꯣꯏꯅꯗꯤ ꯎꯔꯨꯕ ꯅꯠꯇꯦ ꯂꯥꯏꯕꯤ ꯐꯤꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯏꯆꯥꯁꯥ ꯅꯃꯥ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗ ꯏꯆꯥꯁꯤꯡꯕꯨ ꯅꯥꯀꯣꯟꯖꯕ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯐꯪꯂꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯕꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯑꯩꯒꯤꯅ ꯏꯆꯥ ꯏꯋꯥ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕ ꯑꯗꯨꯒ ꯃꯥꯒꯤꯅ ꯃꯆꯥꯁꯤꯡ ꯂꯥꯛꯇꯅ ꯁꯦꯜ ꯂꯧꯕ ꯏꯄꯥꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯃꯥꯡꯖꯕ ꯉꯥꯛꯇ ꯅꯤꯃꯥꯏ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯕ ꯂꯥꯏꯕꯤ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯍꯥꯏꯕꯅꯤꯅꯦ ꯈꯪꯉꯤꯍꯦ ꯀꯔꯤꯅꯣ ꯈꯔ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯣ ꯑꯩ ꯅꯥ ꯄꯪꯗꯤꯌꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯪꯕꯗꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯡꯁꯦ ꯀꯃꯥꯏ ꯍꯥꯏꯅꯁꯦ ꯍꯥꯏꯕꯅꯣ ꯃꯣꯏꯅ ꯂꯥꯛꯇꯅ ꯂꯧꯔꯤꯕ ꯁꯦꯜꯁꯦ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯍꯥꯏꯕꯅꯤꯗ
ꯄꯤꯔꯨꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯌꯨꯝꯁꯦ ꯅꯤꯛꯄ ꯃꯈꯩꯅꯤ ꯃꯥꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯇꯣꯏꯁꯤ ꯌꯥꯅ ꯌꯥꯅꯕ ꯁꯤꯟꯅꯕ ꯇꯥꯔꯦꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯨꯕꯦꯔꯔꯣ ꯍꯥ ꯅꯪꯕꯨ ꯀꯨꯕꯦꯔꯔꯕ ꯇꯧꯅꯨ ꯇꯧꯅꯨ ꯌꯨꯝꯁꯤꯗ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯌꯥꯔꯦꯗ ꯅꯪꯁꯨ ꯀꯣꯛꯀ ꯉꯥꯎꯏꯍꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯤꯁꯤꯡꯁꯦ ꯑꯩꯗꯧꯅ ꯃꯣꯏꯁꯨ ꯂꯣꯏꯅ ꯇꯧꯅ ꯆꯠꯂ ꯈꯪꯗꯦ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯂꯣꯜꯂꯨꯕꯅ ꯌꯧꯔꯦꯗ ꯑꯩ ꯍꯣ ꯑꯩꯁꯨꯅꯦ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯦ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯝꯕꯥꯜ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯤ ꯃꯈꯨꯔꯥ ꯃꯄꯟ ꯈꯣꯏꯅ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯅꯤꯃꯥꯏꯅ ꯑꯎꯟꯄꯣꯠ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅꯔꯤ ꯅꯤꯃꯥꯏꯒꯤ ꯌꯨꯝꯗꯅꯤ ꯂꯥꯏꯕꯤꯅ ꯊꯥ ꯊꯥꯒꯤ ꯁꯦꯜ ꯂꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯖꯤꯛꯅ ꯑꯎꯟꯄꯣꯠ ꯂꯩꯔꯣ ꯍꯥꯏꯔꯛꯑꯕ ꯌꯨꯝꯗꯁꯨ ꯉꯥꯡꯕꯗ ꯂꯣꯏꯍꯧꯔꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯁꯅꯥꯗꯣ ꯈꯔ ꯀꯥꯏꯊꯣꯛꯑꯁꯤ ꯀꯔꯤ ꯑꯩꯒꯤ ꯁꯅꯥꯁꯤꯗ ꯃꯨꯛ ꯃꯤ ꯇꯥꯕꯤꯔꯛꯑꯕꯣ ꯅꯪ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯈꯣ ꯑꯩ ꯁꯅꯥꯗꯤ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯔꯁꯨ ꯌꯥꯏꯅꯦ ꯇꯉꯥꯏ ꯐꯗꯕꯁꯤꯗꯤ ꯍꯥꯟꯅ ꯇꯧꯈꯤꯁꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯁꯦꯟ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯅꯈꯣ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯅꯥꯁꯤꯗꯤ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯆꯪꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯎꯟꯄꯣꯠ ꯑꯗꯨ ꯑꯗꯥ ꯀꯥꯏꯅꯒ ꯉꯝꯖꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯤꯂꯥ ꯃꯌꯥꯝꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯍꯦ ꯅꯪꯁꯨ ꯑꯉꯥꯡ ꯃꯥꯜꯂꯤꯍꯦ ꯑꯣꯏꯕ ꯃꯥꯟꯕ ꯅꯠꯇꯦ ꯃꯌꯦꯛꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯃꯣꯏꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯉꯝꯅ ꯉꯝꯅꯕ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯅꯤ ꯅꯪꯗꯤ ꯌꯥꯎꯕꯤꯔꯨꯅꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯅꯦꯍꯦ ꯉꯔꯥꯡꯗꯅꯤ ꯌꯨꯝꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯃꯥꯏ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯑꯎꯟꯄꯣꯠ ꯂꯩꯕꯤꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤꯗꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯝꯗꯦ ꯂꯩꯕꯥꯛ ꯂꯩꯅ ꯏꯆꯦ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤ ꯂꯤꯛꯂꯥꯅ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯌꯥꯏꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯏꯕꯦꯍꯥꯏꯕꯤ ꯇꯞꯅ ꯅꯣꯏ ꯄꯨꯝꯅꯃꯛ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯇꯣꯝꯇꯅꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯧꯔꯤꯁꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯅꯣꯃꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯐꯝꯁꯦ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯐꯝꯅꯤ ꯏꯃꯥ ꯅꯄꯥꯁꯤꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯏꯀꯥꯏꯕ ꯅꯪꯂꯤꯁꯦ ꯅꯪꯂꯝꯃꯣꯏꯀꯣ ꯏꯃꯥ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯒꯨꯝꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯕ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩꯅ ꯃꯌꯨꯝꯗꯣ ꯃꯥꯅ ꯅꯤꯡꯊꯤꯅ ꯄꯨꯕ ꯍꯧꯔꯛꯂꯤ ꯅꯤꯃꯥꯏ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯁꯦꯜꯁꯨ ꯁꯤꯡꯉꯣꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯤ ꯅꯤꯃꯥꯏ ꯑꯃꯗꯤ ꯂꯥꯏꯕꯤ ꯃꯃꯤꯠꯇ ꯃꯆꯥꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯖꯗ꯭ꯔꯤ ꯅꯤꯃꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯤ ꯅꯪꯕꯨ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤꯗ ꯂꯥꯏꯕꯤ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯀꯌꯥꯔꯛ ꯅꯪꯉꯣꯟꯗ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯥꯟꯅ ꯐꯖꯔꯝꯈ꯭ꯔꯕ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯂꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯃꯥꯏ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ ꯈꯔ ꯊꯦꯡꯅꯔꯗꯨꯅ ꯅꯤꯃꯥꯏ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯏꯇꯥꯎꯁꯦ ꯃꯊꯥ ꯁꯥꯕ ꯃꯥꯜꯂꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯃꯊꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤꯗ ꯏꯇꯥꯎ ꯏꯆꯥ ꯅꯨꯄꯤ ꯑꯍꯜꯒꯤ ꯑꯎꯟꯄꯣꯠ ꯂꯩꯔꯨꯕꯗꯒꯤ ꯑꯩ ꯋꯥꯕꯗ ꯂꯣꯏꯔꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯌꯥꯝꯕ ꯄꯨꯊꯔꯕꯅꯦ ꯑꯩꯁꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯕꯨ ꯀꯌꯥꯝ ꯄꯨꯔꯨꯔꯒꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯤꯗ ꯏꯇꯥꯎ ꯌꯥꯝꯈ꯭ꯔꯦ ꯂꯥꯏꯕꯤꯒꯤ ꯁꯅꯥ ꯂꯩꯔꯤꯗꯣ ꯀꯥꯏꯊꯣꯛꯑꯒ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯈ꯭ꯔꯁꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯗꯦ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯑꯇꯣꯝꯕꯤ ꯂꯣꯜꯂꯨꯕꯅ ꯌꯧꯔꯛꯏ ꯏꯕꯦꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯏꯕꯤꯁꯨ ꯄꯨꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯧꯗ ꯏꯇꯥꯎ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ ꯏꯕꯦꯍꯥꯏꯕꯤꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯆꯧ ꯏꯇꯩꯃ ꯍꯣꯏꯅꯁꯨ ꯂꯥꯏꯕꯤ ꯄꯨꯔꯛꯇꯨꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯈꯔ ꯄꯥꯏꯔꯨꯁꯤ ꯌꯥꯏꯅꯦ ꯌꯥꯏꯅꯦ ꯅꯤꯃꯥꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯤꯗꯥꯛ ꯌꯣꯟꯐꯝꯗ ꯆꯪꯈꯤ ꯂꯥꯏꯕꯤꯅ ꯀꯗꯥꯏ ꯌꯧꯅꯕ ꯆꯠꯈ꯭ꯔꯕꯅꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯃꯥꯏ ꯃꯈꯣꯡ ꯐꯥꯎꯕ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯡꯉꯥꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯔꯦ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯄꯣꯊꯥꯕꯤꯔꯨꯔꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯉꯥꯡꯂꯅꯨ ꯀꯩꯒꯤ ꯉꯥꯡꯗꯣꯏꯅꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯆꯥꯁꯤꯡꯁꯨ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯏꯆꯥꯁꯤꯡꯗꯨꯅ ꯃꯄꯥ ꯏꯆꯦ ꯀꯌꯥ ꯋꯥꯔꯧꯔꯝꯒꯅꯤ ꯅꯪꯒꯤ ꯇꯥꯠꯇ ꯉꯥꯎꯔꯨꯕ ꯑꯩ ꯉꯁꯤꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦꯗꯅ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯀꯥꯏꯅꯗꯕ꯭ꯔꯣ ꯍꯥ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯣ
ꯅꯪꯅ ꯊꯦꯝꯅꯧꯗꯅ ꯑꯩꯕꯨ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥ ꯃꯈꯩ ꯌꯥꯝ ꯁꯥꯡꯊꯔꯛꯀꯅꯨ. ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯦ ꯈꯪꯕ꯭ꯔꯥ? ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯑꯋꯥꯕ ꯇꯥꯔꯒ ꯌꯦꯡꯕ ꯉꯝꯕꯅꯦ ꯅꯪꯗꯤ. ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯅꯥꯛꯇꯒ ꯑꯃꯠꯇ ꯂꯩꯕꯤꯔꯅꯨ. ꯊꯛꯎꯔꯦ ꯆꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯣꯛ ꯄꯣꯊꯥꯔꯨꯔꯣꯗꯅ. ꯉꯁꯤꯀꯣ ꯑꯩ ꯏꯆꯤꯡ ꯀꯪꯂꯛꯀꯅꯤ. ꯀꯔꯤ? ꯅꯪ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯐꯨꯊꯕ ꯍꯧꯔꯛꯏ. ꯀꯔꯤꯅꯣ? ꯁꯤꯔꯦ! ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯦ! ꯇꯥꯅꯤꯡꯗꯦ ꯀꯞꯂꯛꯀꯅꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯃꯥꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯏ. ꯂꯥꯏꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯤ. ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯥꯕꯨ ꯆꯪꯍꯟꯕꯤꯗ꯭ꯔꯤ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯂꯥꯏꯕꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯒꯤ ꯊꯣꯡꯒꯥꯗ ꯐꯤꯔꯨꯞ ꯈꯨꯝꯗꯨꯅ ꯁꯨꯃꯥꯡꯗ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯤ. ꯏꯆꯥꯁꯥ, ꯅꯈꯣꯏꯅꯁꯨ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤꯀꯣ. ꯏꯃꯥ ꯅꯣꯏꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯃꯥ ꯂꯥꯜꯂꯦ. ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯏꯕꯤ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ. ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯨꯅ ꯂꯥꯏꯕꯤꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ. ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯄꯤꯔꯝꯃꯤꯕꯁꯤꯕꯣ? ꯁꯨꯝ ꯃꯤ ꯑꯃ ꯊꯤꯔꯛꯄꯅꯤ. ꯃꯤꯁꯛꯇꯨꯗꯤ ꯊꯦꯡꯅꯕꯤꯔꯕ꯭ꯔꯣ? ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤꯕ ꯃꯆꯥꯁꯤꯡꯅ ꯎꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ. ꯃꯆꯥ ꯑꯇꯣꯝꯕꯅ ꯏꯃꯥ, ꯏꯃꯥ! ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯂꯥꯛꯑꯣ, ꯇꯨꯅꯤꯌꯦ. ꯏꯃꯥ, ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ? ꯂꯩꯔꯛꯑꯦ. ꯏꯆꯥꯁꯤꯡꯒꯤꯕꯨ ꯏꯃꯥꯅ ꯀꯩꯒꯤ ꯂꯩꯔꯛꯑꯣꯏꯗꯣꯏꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯂꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯗꯨꯒ ꯃꯌꯨꯝꯗ ꯆꯪꯈꯤ. ꯂꯥꯏꯕꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯕꯅꯤꯅ ꯃꯆꯥꯁꯤꯡꯅ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ. ꯂꯥꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ. ꯑꯁꯣꯝꯗꯁꯨ ꯅꯤꯃꯥꯏ ꯌꯨꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡ ꯅꯤꯃꯥꯏ ꯍꯣꯏꯗ ꯂꯥꯛꯂꯤ. ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯑꯋꯥꯕ ꯀꯣꯛꯂꯗ꯭ꯔꯣ? ꯅꯤꯃꯥꯏꯅ ꯁꯤꯅꯩ ꯄꯣꯊꯥꯔꯤꯕꯅꯤ. ꯀꯩꯅꯣ ꯇꯧꯗꯨꯅ ꯃꯤꯒꯤ ꯁꯤꯜꯁꯦ ꯁꯤꯡꯅꯕꯗꯤ ꯍꯣꯠꯅꯗꯦ. ꯑꯗꯨꯒ ꯅꯪꯅ ꯉꯥꯎꯗꯅ. ꯑꯩꯒꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯁꯨ ꯂꯩꯇꯦ. ꯍꯥꯟꯅ ꯂꯩꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯏꯁꯥꯁꯤ ꯈꯛꯇ ꯉꯥꯏꯔꯦ. ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯥꯅꯤꯡꯗꯗ ꯇꯧꯏ. ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯒ ꯍꯧꯖꯤꯛꯇꯗ ꯅꯪꯅ ꯁꯣꯝꯗ ꯋꯥꯔꯤꯅ ꯇꯧꯔꯤ. ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯔꯤ? ꯌꯥꯗꯦ. ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ. ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯕꯤꯁꯨ ꯃꯣꯏꯅ ꯃꯄꯥꯟꯗ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯁꯅꯥꯁꯤꯗ ꯍꯥꯏꯅꯈ꯭ꯔꯦ. ꯑꯩꯒꯤ ꯁꯅꯥꯁꯦ ꯌꯥꯝ ꯄꯥꯝꯕꯖꯥꯠꯅꯤ. ꯑꯩꯅꯁꯨ ꯀꯩꯁꯨ ꯄꯤꯕꯤꯔꯣꯏꯗꯕꯗ. ꯂꯥꯏꯕꯤ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯐꯨ ꯆꯩꯔꯕꯁꯨ ꯁꯅꯥ ꯄꯤꯌꯣꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ. ꯃꯥꯁꯨ ꯁꯅꯥꯁꯤꯡꯁꯤꯒ ꯂꯩꯃꯤꯟꯅꯖꯔꯅꯤ. ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯆꯠꯈ꯭ꯔꯒꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯤꯃꯥꯏ ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯒꯦꯅ ꯂꯥꯏꯕꯤꯗ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ. ꯅꯤꯃꯥꯏ ꯎꯕꯗ ꯏꯕꯦꯍꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ. ꯏꯕꯦꯍꯥꯏꯕꯤ, ꯉꯥꯏꯈꯣ. ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯀꯅꯨ. ꯀꯅꯥꯅꯣ ꯁꯣꯝ? ꯌꯨꯝ ꯑꯣꯟꯅꯅ ꯆꯪꯂꯛꯑꯕ ꯃꯥꯜꯂꯤ. ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯨꯕꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯤ. ꯉꯁꯤꯗꯒꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦꯅ ꯂꯥꯛꯑꯕꯅꯤ. ꯀꯅꯥꯒꯤ ꯌꯨꯝ? ꯁꯦꯡꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯦ ꯅꯪꯅ ꯃꯥꯡꯊꯣꯛꯄ ꯌꯥꯔꯣꯏ. ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤ ꯄꯨꯗꯨꯅ ꯆꯠꯆꯈꯤꯒꯦ. ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯂꯩꯕꯥꯛꯂꯩ ꯂꯤꯛꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩ ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯕꯦꯍꯥꯏꯕꯤ ꯁꯥꯎꯅ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠꯇꯣ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯆꯠꯂꯨꯒꯦ. ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ. ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯕꯨ ꯍꯔꯥꯎ ꯂꯧꯁꯤꯟꯕ ꯉꯝꯒꯗ꯭ꯔꯣ? ꯈꯨꯝꯃꯣ, ꯉꯝꯒꯗ꯭ꯔꯣ? ꯅꯤꯃꯥꯏ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ. ꯏꯕꯦꯍꯥꯏꯕꯤ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯅ ꯑꯇꯣꯝꯕꯤ ꯄꯨꯔꯛꯄ ꯑꯗꯨꯒꯨꯝ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯝ ꯇꯥꯔꯕꯗꯤ ꯉꯁꯤ ꯏꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤ? ꯅꯪ ꯆꯠꯈ꯭ꯔꯣ. ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯀꯨꯏꯔꯦ ꯁꯤꯈꯤꯕ. ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯅꯨꯄꯥ ꯂꯩꯇꯦ. ꯍꯣꯏ, ꯆꯨꯝꯃꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯗꯣ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ. ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯤ. ꯑꯩꯕꯨ ꯁꯥꯎꯔꯅꯨ. ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯁꯤ. ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯒꯨꯝꯕ ꯑꯃꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤ. ꯅꯪ ꯍꯧꯖꯤꯛ ꯋꯥꯔꯦ ꯍꯥꯏꯕ. ꯏꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯂꯩꯈꯤꯕꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯣ. ꯑꯩ ꯁꯤꯡꯂꯒꯦ. ꯏꯆꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯜꯂꯛꯄꯗ ꯎꯛꯇꯕ ꯃꯤꯗꯒꯤ ꯃꯇꯦꯡ ꯂꯧꯒꯨꯝꯁꯦꯅ ꯑꯩ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯖꯕꯅꯤ.
ꯑꯗꯨꯕꯨ ꯏꯇꯩꯅ ꯅꯪ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ ꯂꯩꯈꯤꯕꯅꯤ ꯃꯃꯥ ꯑꯩꯅ ꯁꯤꯡꯒꯅꯤ ꯁꯦꯟꯐꯝꯗꯣ ꯈꯪꯍꯟꯕꯤꯔꯣ ꯏꯕꯦꯍꯩꯕꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯆꯥꯆꯥ ꯅꯣꯏꯅꯁꯨ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯊꯦꯡꯂꯅꯤ ꯍꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯌꯨꯝ ꯊꯪꯅꯔꯤꯕ ꯃꯌꯥꯝꯕ ꯃꯅꯥꯎꯅ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ ꯃꯧ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯨ ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯤ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦꯀꯣ ꯏꯇꯩ ꯑꯩꯕꯨ ꯊꯧꯒꯜꯂꯣꯟ ꯈꯪꯗꯦꯁꯨ ꯍꯥꯏꯕꯤꯒꯅꯨ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯏꯆꯥꯁꯤꯡꯁꯤꯒ ꯆꯠꯆꯈꯤꯒꯦ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯏꯕꯤꯁꯨ ꯅꯤꯃꯥꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯤꯔꯝꯕꯗꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯂꯥꯏꯕꯤꯗ ꯌꯦꯡꯂꯛꯏ ꯅꯤꯃꯥꯏ ꯂꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯂꯥꯏꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯏꯕꯦꯍꯩꯕꯤ ꯃꯔꯛ ꯊꯠꯂꯛꯏ ꯏꯇꯩ ꯏꯆꯥꯅꯨꯄꯤꯒꯤ ꯑꯎꯟꯄꯣꯠ ꯂꯩꯕꯗ ꯄꯨꯊꯈꯤꯕ ꯁꯦꯜꯗꯣ ꯑꯩ ꯁꯤꯡꯖꯔꯒꯦ ꯃꯇꯝꯗꯨꯗꯁꯨ ꯑꯩꯗꯤ ꯏꯇꯩꯈꯣꯏꯗ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯏꯆꯥꯒꯤꯗꯃꯛ ꯀꯅꯥꯗꯒꯤ ꯃꯇꯦꯡ ꯂꯧꯖꯔꯣꯏ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯒꯦꯅ ꯏꯆꯥꯒꯤꯗꯃꯛ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯏꯇꯩꯃ ꯀꯩꯒꯤ ꯏꯇꯩꯃꯅ ꯁꯤꯡꯗꯣꯏꯅꯣ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯟ ꯑꯃ ꯂꯩꯕꯗ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯄꯨꯊꯒꯗꯕ ꯅꯠꯇꯦ ꯅꯤꯃꯥꯏꯅ ꯀꯩꯅꯣ ꯇꯣꯝꯕ ꯅꯪ ꯋꯥꯉꯥꯡꯗꯨ ꯀꯩꯅꯣ ꯋꯥꯉꯥꯡ ꯍꯥꯏꯕꯨ ꯀꯩꯅꯣ ꯇꯩꯌꯦ ꯑꯇꯣꯝꯕꯤꯁꯤꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯤꯔꯤꯕꯅꯣ ꯁꯤ ꯐꯥꯎꯕ ꯇꯌꯥꯏꯗꯤ ꯈꯪꯖꯗꯦꯅꯦ ꯂꯥꯏꯕꯤ ꯁꯠ ꯈꯨꯝꯂꯛꯏ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯅꯥꯁꯤꯗ ꯃꯤꯇꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕꯣ ꯅꯤꯃꯥꯏꯒꯤ ꯃꯇꯩꯃꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦꯍꯦ ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯣ ꯌꯥꯔꯤ ꯃꯇꯩꯃ ꯅꯤꯃꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯣ ꯏꯅꯥꯎꯅꯨꯄꯤꯅꯁꯨ ꯁꯦꯜꯗꯣ ꯁꯤꯡꯒꯦ ꯍꯥꯏꯔꯕꯅꯤ ꯁꯤꯡꯖꯔꯅꯤ ꯑꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨꯀꯣ ꯅꯤꯃꯥꯏꯒꯤ ꯃꯇꯩꯃ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯁꯦꯡꯅꯦ ꯅꯤꯃꯥꯏ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯀꯥꯡ ꯈꯣꯡꯆꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤ ꯏꯕꯦꯍꯩꯕꯤꯅ ꯆꯦꯛꯁꯤꯟꯅ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯉꯁꯤꯁꯨ ꯌꯨꯝ ꯑꯣꯏꯅ ꯂꯩꯕ ꯐꯪꯂꯤꯕꯅꯤꯀꯣ ꯅꯤꯃꯥꯏ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤꯡꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦꯅ ꯊꯧꯑꯣꯏꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯅ ꯀꯌꯥꯝ ꯐꯩ ꯍꯥꯏꯕ ꯅꯪꯗꯤ ꯈꯪꯉꯤꯔꯣꯏꯅꯦ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯣ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯅ ꯅꯤꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯕꯤꯕꯨ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯇ ꯆꯠꯈꯤꯔꯝꯃꯤ